Saturday khudingi Revelation haibadi phongdokpibagi lairik asibu nainabagi video series asibu yengbiriba aigi YouTube subscriber punamopu tolabanana ayangna Prabhu Jisu Krista gi mingda taramna okchari ngasi nainakadriba topic asidi Revelation chapter 3 episode number 7 The Church of Sardis haibadi Sardis ta piba Prabhu Jisu Krishna thaba chithi magi message adugi maramda nainagani maroina Revelation 3 ki 1 to 6 asida ikhoina nainani aduga hairiba Revelation nainabagi series asibu mathang manaw naina yengbiriba isnaw khudimaki mathakta ishona bor pibo osnu aikhoina hawjik lairiba matam ase asuki matik Prabhu Jisu Krishna lakpagi matam asuki matik nakhre prithvi ase loigadaba thongjinda ngaiduna lairabani isnawsing aduna hairiba church taret asida piriba message ase nang aigi suni aikhoigi punsida su loksanba yaba asuki matik maru oiba message ni habse sni ahanbada aikhoina hairiba message ase nainatringaida aikhoi ishorngonda changjase sagada laiba ipa yam thagasare na poininga leitana na ki tawgandagi ipa aikhoina hoji amu nahakna nahaki church Sardis church ta pikiba message asigi maramda aikhoina hoji Bible lagi nainagadawri ipa aikhoigi thamoiga aikhoigi pungningda lairamba amamba khudima hangdokpiu mangan pibiduna ipa hairiba sumbase khanganbiu hairiba message ase nang aingondasu aikhoidasu piribani haibase aikhoida kahanbigunu ipa aduga masi aikhoina induna sasabangamba haibdo oihanbiu Prabhu Jisu Krista gi mingda khurumjari Amen. Aduga isinawsa aina sumamangda hanna haijakre hairiba church asida piriba message ase John gi matamda lairamba aikhoina Asia Minor da lairamba church sing aduda piba chithini adubu hairiba asiga loinana ityas taju hairiba church sing asigi mafam kankhre aduga iroilana aroiba matamda hoji aikhoi isa isada hairiba message ase aikhoida personally Prabhu Jisu Krishna piba message ni aduna hairiba message ase aikhoina nainasi aduga phajana hairiba message ase aikhoina loksanduna makhoigi asoiba singchum thoktuna aikhoina phajana saminase haina aina video yengbiriba mayam punamupu tolabanana ayangna appeal tawjari khoi changjalase Sardis hairiba church asigi meaning di prince ningthongmacha natraga song of joy haraubagi isai haina masigi meaning ase ni maki meaning di khoina Revelation 3 gi 1 paminase unto the angel of the church in Sardis church ki dut aduda this thing said he that had a 7 spirits of God and the 7 star thawam saktaret amsung ishogi thawai taret sing leiba mahakna hi I know thy works aina nangi thabak sing adu khangi that thou hast a name that thou livest but are dead nahak hingdi hingliba minglei adubu sidi siraba adubu ahingba ming ama lei haine apan thongdadi hingba adubu sidi siraba aikhoigi ming ama lei haina masida Revelation 3 gi 1 da hairiba 1 asigi matungna Christ gi position karino haibsi yengsi masida Christ gi position di mana taklibsi kaino ishorgi thawai taret lei haibni haibdi thawai taret haibse ena mamangda suana haikre ishorgi thawai taret asidi ade loksing angamba ade loina khangba mapam khudingda leiba hairiba punam ase haidi thawai ishor amada leikidaba gun pudingmapu khangbiba ngamba adugumba ishorgi thawai ado Prabhu Jisu Krista lei hamni masina takpudi ahobadagina loibo phawb khangi church na khoina mapan thongda yamna afab saragasu na khoigi thamoi manungda leiriba amotpa mayam ado phattaba mayam ado na khoigi thamoida leiriba do khangi na khoigi thamoida leiriba ishobu ningchaba adusu aikhoina loina khangi habse mahangni and the 7 star aikhoina mamangdo snai nagre 7 stars habsina aikhoina church taret asigi dusing asibu khangnei moroina church taret asibu khangnei haibasini masini aduna ishona mahake thawai asengbagi mapana mapam khudimukta ishor asilai thawai asengbagi mapana amasung mahake sarga dusingi mapana
ꯑꯩꯈꯣꯏ ꯃꯤꯁꯤꯡꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤꯀꯣ ꯄꯥꯞꯄꯨ ꯈꯨꯗꯨꯝ ꯆꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯝꯖꯤꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯋꯥꯟꯃꯤꯆꯥꯛ 8 ꯂꯩ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯆꯔꯆ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯧꯕꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯔꯒ ꯍꯤꯡꯀꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯔꯣꯏꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯗ ꯂꯩꯔꯤꯕ ꯆꯔꯆꯀꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯈ꯭ꯔꯤꯁꯇꯅ ꯄꯣꯖꯤꯁꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯇꯨ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯚꯔꯁ ꯃꯈꯥ ꯇꯥꯕ ꯚꯔꯁ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯒꯤ ꯇꯥꯏꯝ ꯄꯤꯔꯤꯌꯣꯗ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯇꯥꯏꯝ ꯄꯤꯔꯤꯌꯣꯗ ꯑꯁꯦ 1517 ꯍꯥꯏꯕꯗꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔꯅ ꯔꯤꯐꯣꯔꯃꯦꯁꯟ ꯄꯨꯔꯛꯄ ꯍꯧꯕ ꯃꯇꯝꯗꯣ ꯃꯗꯨꯗꯩꯅ 1798 ꯍꯥꯏꯕꯗꯤ ꯄꯥꯄꯦꯁꯤꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤ ꯋꯨꯟ ꯐꯪꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯨꯠꯊꯠ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯃꯤꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯖꯨꯠ ꯍꯥꯏꯕꯁꯦ ꯁꯥꯔꯗꯤꯁꯀꯤ ꯄꯦꯔꯣꯠ ꯃꯇꯝ ꯑꯁꯤꯗ ꯖꯖꯨꯠ ꯍꯥꯏꯕꯗꯤ ꯗ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯖꯤꯖꯁ ꯍꯥꯏꯕꯁꯦ ꯏꯒꯅꯦꯁꯤꯌꯁ ꯂꯣꯌꯔꯅ ꯍꯥꯏꯗꯤ ꯃꯍꯥꯛꯁꯦ 1491 1556 ADꯒꯤ ꯃꯇꯝꯗ ꯃꯥ ꯍꯤꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯏꯒꯅꯦꯇꯤꯌꯁ ꯂꯣꯌꯂꯥꯅ ꯃꯁꯤ ꯖꯖꯨꯠ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯃꯁꯤ ꯂꯤꯡꯈꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯩꯅꯣ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯔꯤꯐꯣꯔꯃꯦꯁꯟꯁꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯃꯈꯩ ꯑꯁꯦ ꯂꯣꯏꯅ ꯃꯨꯠꯊꯠꯂꯒ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯂꯛꯈꯤꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯅ ꯃꯁꯤ ꯂꯤꯡꯈꯠꯄ ꯌꯥꯝꯅ ꯌꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯁꯤ ꯄꯣꯞꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯕ ꯍꯥꯏꯗꯤ ꯄꯥꯄꯦꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯈꯟꯕ ꯁꯛꯇꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ 1540ꯗ ꯄꯣꯞ ꯄꯣꯜ IIIꯅ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤ ꯃꯥꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜꯁꯦ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯖꯖꯨꯠ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯇꯣꯞꯄ ꯙꯔꯃꯁꯤꯡ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯇ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯥꯛꯑꯝꯕꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯦꯒ ꯆꯞ ꯃꯥꯟꯅꯩ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯦ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯇ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝꯁꯦ ꯐꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝꯁꯦ ꯗꯤꯁꯦꯝꯕꯔ 13 1545 ꯗꯤꯁꯦꯝꯕꯔ 4 1563 ꯆꯥꯎꯔꯥꯛꯅ ꯆꯍꯤ 19ꯒꯤ ꯃꯇꯝ ꯑꯁꯦ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯦ ꯃꯈꯣꯏ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯃꯤꯐꯝ ꯐꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡ ꯑꯁꯦ ꯃꯥꯌꯣꯛꯅꯒꯗꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯀꯃꯥꯏꯅ ꯃꯨꯠꯊꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯆꯔꯆꯀꯤ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯃꯁꯤ ꯀꯌꯥꯝ ꯆꯦꯠꯁꯤꯟꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯇꯧꯔꯝꯃꯤ ꯃꯁꯤꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯀꯟꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯥꯟ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯔꯣꯃꯥꯟ ꯄꯥꯐꯦꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯒꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯗꯣꯛꯇ꯭ꯔꯤꯟ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯑꯦꯐꯥꯔꯝ ꯇꯧꯈꯤ ꯃꯁꯤ ꯑꯦꯐꯥꯔꯝ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯁ꯭ꯀꯥꯐ ꯍꯔꯁꯗꯣꯛ ꯏꯟꯁꯥꯏꯀ꯭ꯂꯣꯄꯤꯗꯤꯌꯥ ꯑꯥꯔꯇꯤꯀꯜ ꯃꯁꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯇ꯭ꯔꯦꯟ ꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯄꯥꯖꯔꯛꯀꯦ ꯐ꯭ꯔꯣꯝ ꯑꯦ ꯗꯣꯛꯇ꯭ꯔꯤꯅꯦꯜ ꯑꯦꯟ disciplinary point of view it was the most important council in the history of Roman Church fixing her distinctive faith and practice in relation to the Protestant Evangelical Church aduna masi yamna moroiba Roman Catholic Church ki history dadi masi yamna moroiba mifam amani maramdi hairiba mifam asida Roman Catholic Church ki magi masak takpa magi thajabasing aduga magi practicing ado fazana masida lepkhre aduga Protestant Church asiga kamaina masi mari leni habdo
masi aduna makhoi je kamai tonu mathat kane habigi madugi pandamna masi yamna Protestant church sing gi takpi tambi ba aduga mari leina na ko mai distinctive feather ase chap chana ko mana lep khare habisni aduga reformation matamda di Protestant singna kanna habse kaino akhoi gi takpi tambi ba khuding ma se Bible dai ki oi gedamne hamne masi Bible da yaudra di masi yaroi dabani habisni ba hairiba yamna hakchinba achumba sina Protestant singi thamoida Protestantism gi thamoida lairameba adubu Tamsung Rom nadi hairiba masigi achumba je masibu manghaning aigidam makoina honarame aduga mishing ase aranba takpi tambibda amuk makoigi makha pola ningai gidam maduda porak ningai gidam kanna honai habisneba adubu Council of Trent na kaidoge matamda Council of Trent na jaju sing asida makoina sakti pirameba makoina kaidoba Royal Court sing hadi ade Prithibigi tongan ba Europe ki mafam jina lairiba sarkar sing makoigi court sing adigi mafam da chalaga makoina college university sing punamo lingkhalaga Protestant gi naha sing che makoibu yahallaga makoida ko open war ko makoi tawningai gi damak tarameba asumna sahi ko 100-year war habse masigi sedis ase masi adam satharame masi krama 1337 daina 1453 asigumbagi series ase matang chathaduna lakpuni 30 years war saibje masina chai lising kya chathaduna lailibani sinausing aduna masina takpudi hariba masigi Council of Trent amasung jaju sing khatkiba sigi mapana hojiti kaidoba aikoi hoji aroiba matamda hingliba Protestant church sing ase Roman Catholic na takpi tambiba asika karisu khenaba leitere hojiti Protestant haibase leitere loinamak Protestant isinau khuding Roman Catholic na takpiba akoina Council of Trent gi matungda Sunday habisina mokoina semba sabana mitcha sandreni ishora sembadi sabana militareni shuba sabane hariba se mokoina lekhiba adugi matungina haujichu ikoina takpiri induna chali Protestant singna nomaijinu message chali aduna Christmas December 25 ta pangthobase hana Protestant panglamde adubu Roman Catholic na pusanbadegi loin tawri Good Friday lay kudema Roman Catholic na takpi tambi kudema to hoji Protestant church sing asina induna lairibani sinau sing aikhoi kaugumsi aikhoi makhoi ki makha ponduna lairibani adubu hausi matam lairi aikoina Bible na haibegi matuina Bible na takpi tambi budugi matuina aikoina satkadaba matam duni aikoi yengchalase maki complain je Revelation 2 gi 3 gi 2 to 4 aikoi changsiminarse Be watchful mention kangu strengthen the things which remain nangon da hujik leng khaitang lengdana lehoriba khaktuna lehoriba ado hiram sing ado ado pangan kankalalo that are ready to die ado sidi sigadroba lengdana lehoriba khatitang lehoriba ado puning kankal puning pangan kankalalo ni for I have not found thy works perfect before God aina nangi thabak sing do isogi mamangda matik chadare habani masida hujik sardiski sida thengnaribse aikhoi juni hujik aikhoi mapan thongda aikhoi Christian di oiba adubu aikhoi mapan thongda siraba aikhoi mapan thongda di hingba adubu thawaida di siraba lay mayam lairi national sa aduga masi dagi aikhoi section badar kar lay habisne remember therefore how thou hast received and heard nangna kamaina isogi waising ase takibage kamaina phangkibage habse chekshalo hold fast and apayo and repent puning hongo if therefore thou shalt not watch nangna mission khangdragadi I will come on thee as a thief ai hurambagumna nangonda lakani and thou shalt not know what hour I will come upon thee karamba pungphumda aina nangonda lakani habsina koina khangoi habni masima ikoida suji sardiski churching adudasu makoina hariba makoina Lutheran Reformation porakpong matamda makoije yamna thongna apana isorgi asumbagi dam leme adubu saigi jaju sing makoi Catholic sing na makoina aramba takpi tambiba sing makoina asigi matung inda makoi na haibadigi matung ina amuk chatkiduna makoi sing ase makoigi hana sela thajaramba Bible gi matuna sakadam haibado makoina laithokduna makoigi thawai romda koina sum aduna mapan thongda hingba aduga thawai romda sum sijalame haibasine aduna maram aduna nangna hana khangkhraba chumba adura sena payu
पुनिंग होंगो नंगना तौरीबसिंग लमचा साजन होंगनाइबदो अदु नतबा तारादी अइना नंगोंद हुरानबगुमना लाकनी हैबनी इशोरना हुरानबगुमना लाकनी बै मखा तामदसु नैनगनी thou has and few names even in Sardis which have not defiled their garment adubu Sardis asingna ming khara mioi khara dile makhoigi garment makhoigi fijol sing ado molhan jadaba garment habse karino habdi ekoina mu yengminani garment habdi lamcha sajat makhoigi lamcha sajat to molhan daba khara lay they shall walk with me in white makhoina aiga loinana angobada satkani hadi afaba lamcha sajata aiga loinana saminagani for they are wadi maramdi makhoi matik chai khoi makha tana yengmina se sida thou has a name that lives and are dead aduna mapan thongdadi hingba adubu sidi siraba ming ama lay hane ayamana masida ikoina group ani lay Sardis church asida mapan thongda hingba adubu thawaida de sijallaklaba church ki khangbu ama habse profess Christian mapan sangda Christian oiba habsini ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕ ꯑꯗꯨꯕꯨ ꯊꯋꯥꯏꯗꯗꯤ ꯕꯥꯏꯕꯜꯒꯤ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯠꯇꯕ ꯑꯗꯨꯕꯨ ꯊꯋꯥꯏꯗꯗꯤ ꯁꯤꯔꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯅꯪ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯅꯪ ꯑꯩꯒꯤꯁꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁꯣꯔꯗ ꯍꯜꯂꯛꯄ ꯇꯥꯏ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗꯅ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝ ꯇꯥꯏ ꯍꯥꯏ ꯃꯊꯪꯗ strengthen the things which remain that are ready to die sigadꯧꯕꯒꯤ ꯉꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯈꯖꯤꯛꯇꯪ ꯂꯩꯔꯤꯕ ꯑꯍꯤꯡꯕꯁꯤꯡ ꯑꯗꯣ ꯂꯦꯝꯍꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯡꯒꯟ ꯀꯠꯍꯜꯂꯨ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯁꯥ ꯈꯛꯇꯪꯗꯤ ꯎꯔꯤ ꯏꯁꯣꯔꯅ ꯁꯥꯔꯗꯤꯁꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯂꯣꯏꯅ ꯊꯋꯥꯏꯗ ꯄꯨꯔꯥ ꯁꯤꯕꯔꯕꯗꯤ ꯁꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯗꯨꯒ ꯑꯐꯕ ꯈꯛꯇꯪꯗꯤ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯤꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯒꯗꯤ ꯁꯤꯔꯒꯗꯧꯕ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯔꯣꯝꯗ ꯁꯤꯖꯜꯂꯛꯂꯤꯕꯅꯤ ꯁꯤꯅꯥꯎꯁꯥ ꯅꯪ ꯑꯩꯁꯨ ꯊꯋꯥꯏꯔꯣꯝꯗ ꯁꯤꯖꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯔꯒ ꯇꯥꯏꯪꯄꯥꯟꯗ ꯆꯠꯅꯔꯤꯕ ꯃꯤꯅ ꯇꯧꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯁꯦꯠꯄ ꯆꯥꯕ ꯑꯣꯏꯔꯁꯨ ꯇꯥꯏꯪꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯕꯥꯏꯕꯜꯅꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯋꯥꯏꯗ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯖꯜꯂꯛ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯂꯩꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯍꯣꯜ ꯐꯥꯁ ꯑꯦꯟ ꯔꯤꯄꯦꯟ ꯆꯦꯠꯅ ꯄꯥꯏꯌꯨ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯍꯥꯏꯕꯁꯤ ꯃꯁꯤ ꯅꯪ ꯑꯩꯒꯤꯁꯨꯅꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤ ꯑꯁꯦ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯁꯤ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ ꯄ꯭ꯔꯚꯨꯒꯤ ꯙꯔꯃ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯏꯁꯣꯔꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯄꯕꯨ ꯀꯣꯛꯄꯤꯕ ꯅꯪ ꯑꯩꯒꯤꯗꯃꯛ ꯎꯁꯤꯟ ꯑꯣꯏꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯨꯏꯅ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯇꯥꯏꯪꯄꯥꯟꯕꯒꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯍꯥꯟꯅ ꯆꯠꯂꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯦꯟꯅ ꯄꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯍꯥꯟꯅ ꯆꯦꯟꯅ ꯄꯥꯏꯌꯨ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯆꯠꯂꯝꯗꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯀꯅꯤ ꯐꯥꯔꯁ ꯊꯦꯁꯂꯣꯅꯥꯏꯀꯦꯟ 5:4ꯗꯁꯨ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏ ꯑꯃꯝꯕꯗ ꯂꯩꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯒꯨꯝꯅ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯝꯕꯗ ꯁꯨꯝ ꯇꯨꯝꯗꯅ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯈꯤꯕ ꯌꯥꯏ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯇꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯈꯨꯗꯛꯇ ꯁꯤꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯦ ꯅꯪ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯕ ꯃꯇꯝꯗ ꯊꯧꯁꯥꯗꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯔꯦꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯅ ꯊꯧꯁꯥꯗꯕ ꯃꯇꯝꯗ ꯃꯤꯡꯁꯦꯟ ꯈꯥꯡꯗꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯥꯏꯪꯄꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ thou has a few names even in Sardisꯇ ꯃꯤꯡ ꯈꯔ ꯂꯩ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯖꯦꯝꯁ 1:27ꯗ ꯍꯥꯏ ꯑꯁꯦꯡꯕ ꯙꯔꯃ ꯑꯃꯁꯨꯡ ꯑꯗꯨꯒ ꯃꯣꯠꯇꯕ ꯏꯄꯥ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯣꯠꯇꯕ ꯑꯁꯦꯡꯕ ꯙꯔꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯁꯦ
ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯣꯠꯄ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯇꯥꯏꯕꯪꯄꯥꯟꯕꯒꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯠꯇꯅ ꯂꯩꯖꯕ ꯑꯁꯤꯅꯦꯕ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯅꯔꯤꯕ ꯃꯤꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜ ꯑꯗꯩ ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯅꯔꯤꯕ ꯄꯥꯞ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯗꯒꯤ ꯂꯣꯏꯅ ꯅꯥꯟꯊꯣꯛꯑꯒ ꯑꯩ ꯏꯁꯥꯃꯛ ꯁꯦꯡꯅ ꯑꯃꯛꯄ ꯂꯩꯇꯅ ꯍꯤꯡꯕ ꯑꯗꯨ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯃꯤꯡ ꯙꯔꯃ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯔꯤꯂꯤꯖꯟ ꯂꯩꯕ ꯃꯤ ꯈꯔꯗꯤ ꯁꯥꯔꯗꯤꯁꯇ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯃꯤ ꯀꯥꯡꯂꯨꯞ ꯁꯥꯔꯗꯤꯁ ꯍꯥꯏꯕꯁꯤꯗ ꯃꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩ ꯑꯃꯅ ꯏꯁꯣꯔꯅ ꯇꯥꯛꯄꯤꯈꯤꯕ ꯑꯆꯨꯝꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯗꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯑꯣꯏ ꯔꯤꯐꯣꯔꯃꯔꯁꯤꯡꯅ ꯇꯥꯛꯄꯤꯈꯤꯕ ꯇꯝꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯕꯥꯏꯕꯜꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯇꯨꯅ ꯂꯩꯕ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯆꯦꯠꯅ ꯄꯥꯏꯔꯝꯕꯗꯨꯗꯒꯤ ꯁꯨꯝ ꯂꯩꯊꯣꯛꯂꯒ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯇꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄ ꯃꯤ ꯀꯥꯡꯕꯨ ꯑꯃ ꯊꯋꯥꯏꯗ ꯁꯨꯝ ꯁꯤꯖꯤꯜꯂꯛꯄ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯑꯩꯁꯨ ꯊꯋꯥꯏꯗ ꯁꯤꯖꯤꯜꯂꯛꯄ ꯃꯤ ꯀꯥꯡꯂꯨꯞ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯨꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅꯀꯣ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯒꯥꯔꯃꯦꯟꯁ ꯑꯦꯟ ꯋꯥꯏꯠ ꯑꯦꯃꯦꯟ ꯑꯉꯧꯕꯒꯤ ꯐꯤꯖꯣꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯔꯦꯚꯦꯂꯦꯁꯟ 19:8 ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤ ꯆꯔꯆ ꯑꯗꯨꯗ ꯑꯉꯧꯕꯒꯤ ꯐꯤꯖꯣꯜ ꯐꯥꯏꯟ ꯂꯤꯅꯦꯟꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯅꯤꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ for the fine linen is the righteousness of the friend ꯑꯗꯨꯅ ꯑꯉꯧꯕꯒꯤ ꯐꯤꯖꯣꯜ ꯑꯁꯤꯅ ꯀꯔꯤꯕꯨ ꯈꯪꯅꯩ ꯙꯔꯃ ꯍꯥꯏꯗꯤ ꯂꯝꯕꯣꯏꯕꯁꯤꯡꯒꯤ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯙꯔꯃ ꯁꯦꯝꯕ ꯑꯗꯨꯕꯨ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯒꯥꯔꯃꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯏꯟꯅ ꯒꯥꯔꯃꯦꯟꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯩ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯁꯤꯕꯨ ꯈꯪꯅꯩ ꯑꯉꯧꯕ ꯂꯝꯆꯠ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯒ ꯃꯥꯟꯅꯕ ꯑꯁꯦꯡꯕ ꯑꯃꯛꯄ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯈꯪꯅꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯂꯝꯆꯠ ꯑꯗꯣ ꯄꯤꯒꯅꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯌꯦꯡꯉꯁꯦ ꯄ꯭ꯔꯣꯃꯤꯁ ꯃꯥꯅ ꯄꯤꯕ ꯔꯦꯚꯦꯂꯦꯁꯟ 3:5 he that overcometh ꯃꯍꯥꯛ ꯈꯨꯗꯨꯝ ꯆꯠꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯈꯨꯗꯨꯝ ꯆꯠꯂꯤꯕ ꯃꯁꯤ ꯁꯥꯔꯗꯤꯁꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯏꯁꯣꯔꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯆꯨꯝꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯊꯋꯥꯏꯔꯣꯝꯗ ꯁꯨꯝ ꯁꯤꯖꯤꯜꯂꯛꯄ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯂꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯔꯥꯟꯕ ꯆꯔꯆꯀꯤ ꯁꯤꯁꯇꯦꯝꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯇꯨꯅ ꯊꯋꯥꯏꯗ ꯁꯨꯝ ꯁꯤꯖꯤꯜꯂꯛꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯃꯍꯥꯛ ꯄꯥꯞꯄꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯃꯍꯥꯛ ꯑꯗꯣ the same shall be clothed in white raiment ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯑꯉꯧꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯉꯧꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯂꯝꯆꯠ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯂꯝꯆꯠ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯂꯩꯕ ꯂꯝꯆꯠ ꯄꯥꯞ ꯌꯥꯎꯗꯕ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯊꯧꯖꯥꯅ ꯄꯤꯛ ꯊꯟꯕ ꯉꯥꯛꯄꯤ ꯍꯥꯏꯕꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯑꯗꯣ ꯄꯤꯕꯤꯒꯅꯤ and I will not blot out his name out of the book of life ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡꯕꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯃꯍꯥꯛꯀꯤ ꯃꯤꯡ ꯃꯨꯠꯊꯠꯂꯣꯏ ꯍꯥꯏꯕꯅꯤ but I will confess his name before my father before his angel ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯣ ꯍꯥꯏꯖꯕꯤꯒꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯟꯐꯦꯁ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯏꯁꯅꯥꯎꯁꯥ ꯆꯔꯆ ꯁꯔꯚꯤꯁꯇꯨꯗ ꯄꯤꯔꯤꯕ ꯑꯔꯣꯏꯕꯒꯤ ꯄ꯭ꯔꯣꯃꯤꯁ he that overcome ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯔꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯚꯨꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯗ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏꯒꯤꯅ ꯏꯁꯣꯔꯗ ꯍꯟꯒꯗꯕ ꯑꯗꯨꯗꯤꯀꯣ ꯊꯧꯗꯥꯡꯗꯤ ꯌꯥꯎꯗꯕ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒꯗꯤ ꯌꯥꯔꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯝꯊꯥꯛꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯁꯥꯔꯗꯤꯁꯇ ꯂꯩꯕ ꯃꯄꯥꯟ ꯊꯣꯡꯗꯅ ꯍꯤꯡꯕ ꯊꯋꯥꯏꯗ ꯁꯤꯔꯕ ꯃꯤ ꯑꯗꯨꯒꯨꯝꯅ ꯑꯣꯏꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒ ꯕꯥꯏꯕꯜꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯆꯠꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯕꯥꯏꯕꯜꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥꯡꯕ ꯑꯁꯦ
ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯈꯣꯏ ꯑꯩꯒꯤ ꯋꯥꯍꯩꯁꯤ ꯂꯧꯁꯤꯟꯕꯤꯒꯅꯨ꯫ ꯑꯩ ꯏꯁꯥꯅꯁꯨ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯋꯦꯜꯀꯝ ꯇꯧꯏ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯗꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯧꯗꯦ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯕꯥꯏꯕꯜꯗꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯇꯦꯛꯁ ꯑꯃꯈꯛꯇꯪꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯌꯥꯔꯣꯏ꯫ ꯇꯦꯛꯁ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯗꯣꯛꯇ꯭ꯔꯤꯟ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯨꯝꯁꯤ꯫ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯂꯦ꯫ ꯑꯔꯣꯏꯕꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ, ꯕꯥꯏꯕꯜꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ, ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯕ ꯏꯟꯗꯨꯅ, ꯑꯔꯣꯏꯕꯒꯤ ꯂꯥꯏꯔꯤꯛ ꯔꯦꯚꯦꯂꯦꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯆꯤꯟꯅꯥꯎꯁꯥ, ꯅꯪ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯔꯦꯗꯤ ꯇꯧꯔꯁꯤ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯅꯈꯣꯏꯗꯁꯨ ꯑꯩꯅ ꯑꯥꯄꯤꯜ ꯇꯧꯖꯔꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯁꯦ꯫ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯗꯁꯨ ꯃꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ, ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯔꯗꯤꯁꯇ ꯄꯤꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯅꯤ, ꯈꯔ ꯑꯃꯅ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯍꯤꯡꯕ ꯑꯗꯨꯕꯨ ꯊꯋꯥꯏꯗꯗꯤ ꯁꯤꯖꯜꯂꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ꯫ ꯀꯥꯡꯕꯨ ꯑꯃꯅ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ, ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯗ ꯆꯦꯠꯅ ꯄꯥꯏꯕ, ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯗꯨꯅ ꯆꯦꯠꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯄꯥ ꯏꯁꯣꯔ, ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫